ꯀꯥꯎꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯅꯨꯡꯁꯥ ꯃꯄꯤ ꯍꯣꯟꯗꯣꯛꯏ ꯋꯥꯔꯨꯔꯦꯗꯣ ꯑꯩꯍꯥꯛꯇꯤ ꯍꯥꯏꯅ ꯁꯣꯜꯂꯤ ꯊꯥꯗꯣꯏꯅ ꯅꯣꯛꯅꯤꯡꯈꯔꯦ ꯈꯝꯕꯗꯤ ꯈꯨꯃꯟ ꯃꯥꯅ ꯏꯆꯦꯝꯍꯟ ꯃꯇꯝ ꯑꯁꯤ ꯑꯣꯏꯗꯧꯔꯦ ꯍꯣꯔꯦꯟ ꯃꯇꯝ ꯁꯣꯏꯔꯒ ꯃꯄꯨꯏꯗꯟꯗꯤ ꯐꯪꯒꯅꯤ ꯇꯣꯡꯕꯤꯔꯣꯗꯣ ꯆꯠꯂꯁꯤ ꯍꯥꯏꯅ ꯈꯨꯃꯟ ꯃꯍꯥꯛꯅ ꯀꯨꯝꯊꯈꯔꯦ ꯍꯤꯔꯨꯗ ꯃꯆꯦꯝ ꯈꯝꯅꯨ ꯃꯧꯄ꯭ꯋꯥꯒꯤ ꯅꯤꯡꯈꯝ ꯁꯝꯖꯤ ꯄꯣꯌꯣꯝꯗꯣ ꯊꯥꯗꯣꯏ ꯈꯨꯠꯇꯩ ꯂꯧꯗꯨꯅ ꯏꯗꯣ ꯅꯤꯡꯊꯧ ꯁꯦꯠꯆꯤꯜꯂꯣ ꯁꯤꯟꯅꯕꯤꯔꯦ ꯁꯦꯠꯍꯜꯂꯦ ꯈꯨꯃꯟ ꯆꯔꯩ ꯍꯣꯡꯈꯔꯦ ꯍꯨꯞꯆꯤꯠ ꯅꯥꯇꯩ ꯐꯕꯗ ꯋꯥꯒꯩ ꯑꯗꯨ ꯊꯥꯗ꯭ꯔꯤꯉꯩ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯅ ꯂꯩꯄꯥꯛ ꯂꯩꯃ ꯑꯣꯏꯔꯕꯤ ꯂꯨꯝꯅ ꯊꯣꯏꯅ ꯂꯦꯞꯂꯤꯕꯤ ꯈꯨꯃꯟ ꯆꯅꯨ ꯈꯝꯅꯨꯒ ꯑꯍꯨꯝꯗꯨꯅ ꯂꯦꯞꯂꯛꯄ ꯅꯤꯡꯊꯤꯖꯕꯅ ꯂꯣꯏꯈꯔꯦꯗꯣ ꯁꯔꯒꯗꯒꯤ ꯂꯥꯏꯁꯤꯡꯅ ꯂꯩꯆꯤꯟ ꯈꯣꯡꯗꯥꯟꯅꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯉꯛꯏ ꯀꯦꯒꯦ ꯂꯝꯗꯝ ꯑꯗꯨꯒꯤ ꯀꯣꯔꯧ ꯊꯛꯇ ꯄꯥꯏꯔꯝꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯄꯨꯝꯕꯅ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯊꯛꯇ ꯇꯥꯔꯛꯏ ꯆꯦꯛꯂꯥꯁꯤꯡꯅ ꯄꯥꯏꯕꯗ ꯁꯥꯒꯟ ꯇꯨꯐꯥꯡ ꯈꯞꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯥꯎꯅꯔꯦ ꯇꯥꯏꯕꯪ ꯃꯤꯒꯤꯗꯤ ꯂꯥꯏꯈꯔꯦ ꯆꯦꯛꯂꯥꯁꯤꯡꯗꯨꯁꯨ ꯊꯝꯈꯔꯣ ꯁꯔꯒꯗꯒꯤ ꯂꯥꯏ ꯐꯥꯎꯕꯅ ꯄꯨꯃꯨꯟ ꯑꯣꯏꯅ ꯃꯨꯟꯈꯔꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯤꯕ ꯂꯣꯛꯇꯥꯛ ꯃꯤꯡꯁꯦꯜ ꯇꯥꯕꯒꯨꯝ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯂꯥꯏꯖ ꯀꯪꯊꯈꯤꯕꯅ ꯆꯥꯡꯗꯣꯟ ꯉꯧꯔꯞ ꯇꯥꯕꯅꯦ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯣꯡꯁꯣꯡ ꯃꯆꯥ ꯃꯆꯥꯅ ꯑꯔꯤꯕꯅ ꯃꯥꯡꯈꯤꯕ ꯍꯅꯧ ꯅꯧꯅ ꯆꯣꯡꯈꯤꯕ ꯊꯥꯞꯇꯛ ꯂꯥꯛꯇꯛ ꯅꯛꯇꯛ ꯂꯝꯄꯥꯛꯅ ꯇꯠꯅ ꯁꯝꯅ ꯂꯩꯈꯤꯕ ꯃꯩꯀꯣꯛ ꯊꯥꯟꯒꯤ ꯑꯣꯏꯕꯒꯤ ꯊꯥꯈꯥꯏ ꯃꯃꯩ ꯃꯃꯥꯡꯗ ꯊꯥꯁꯨꯡ ꯃꯃꯩ ꯃꯇꯨꯡꯗ ꯉꯔꯥꯡ ꯉꯁꯤ ꯆꯥꯛꯈꯤꯕ ꯂꯝꯖꯥꯎ ꯈꯥꯝꯕꯤ ꯃꯍꯥꯛꯅ ꯁꯨꯝꯕ ꯂꯝꯗꯝ ꯈꯤꯕꯤꯛꯅ ꯈꯔ ꯑꯃ ꯆꯣꯡꯗ꯭ꯔꯤꯕ ꯀꯅꯥ ꯑꯃꯅ ꯆꯣꯡꯂꯒ ꯍꯅꯧ ꯈꯣꯡꯍꯧ ꯃꯥꯟꯅꯗ ꯂꯝꯒꯤ ꯃꯆꯦꯠ ꯃꯆꯦꯠꯅ ꯃꯈꯟ ꯅꯥꯏꯅ ꯎꯔꯛꯄ ꯏꯁꯤꯡ ꯀꯪꯐꯥꯟ ꯇꯥꯏꯅꯕ ꯂꯣꯛꯇꯥꯛ ꯃꯥꯒꯤ ꯈꯣꯡꯕꯥꯟꯗ ꯇꯨꯡꯒꯤ ꯈꯣꯡꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟ ꯑꯣꯏꯕ ꯀꯌꯥꯗ ꯂꯣꯛꯇꯥꯛ ꯀꯝꯕꯣꯡ ꯃꯅꯥꯅ ꯑꯅꯧꯕꯗꯤ ꯁꯛꯐꯝꯅꯤ ꯏꯁꯤꯡ ꯑꯣꯏꯕ ꯁꯔꯨꯛꯅ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯊꯤꯕ ꯍꯩꯀꯛ ꯌꯦꯜꯂꯤ ꯍꯥꯏꯗꯨꯅ ꯅꯧꯅ ꯆꯣꯡꯈ꯭ꯔꯤꯕ ꯑꯦꯟꯁꯝ ꯆꯔꯥꯡ ꯃꯈꯩꯅ ꯂꯥꯏꯖꯅꯨꯡꯗ ꯍꯧꯔꯤꯕ ꯏꯀꯪ ꯊꯥꯅ ꯑꯣꯏꯕꯒꯤ ꯂꯥꯏꯖ ꯃꯥꯅ ꯂꯨꯔꯤꯕ ꯏꯁꯤꯡꯗꯨꯒꯤ ꯃꯕꯨꯛꯇ ꯐꯝꯅ ꯃꯇꯨꯞ ꯃꯇꯨꯞ ꯑꯣꯏ ꯐꯨꯝꯅ ꯃꯇꯨꯞ ꯃꯇꯨꯞ ꯑꯣꯏ ꯍꯨꯞꯅꯧ ꯆꯤꯗꯥꯏ ꯈꯣꯝꯗꯨꯗ ꯇꯨꯝꯄꯛ ꯑꯥꯎꯔꯤꯕ ꯑꯁꯨꯝꯕ ꯂꯥꯏꯖ ꯂꯝꯗꯝꯗ ꯅꯤꯡꯊꯤꯖꯕ ꯃꯇꯝꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯆꯥꯗꯤ ꯈꯨꯠꯅ ꯈꯟꯕꯅ ꯅꯤꯡꯈꯝ ꯁꯝꯖꯤꯡ ꯊꯣꯟꯗꯨꯅ ꯅꯧꯔꯦꯟ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯋꯥꯒꯩ ꯍꯤꯔꯨꯗ ꯂꯦꯞ ꯃꯆꯦꯝ ꯈꯝꯅꯨ ꯀꯧꯕꯤꯅ ꯍꯤꯅꯥꯎ ꯀꯥꯎꯗꯣꯟ ꯊꯥꯡꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯍꯤꯌꯥꯏꯗꯨꯗ ꯇꯣꯡꯁꯤꯜꯂꯦ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯂꯝꯗꯝꯗ ꯀꯥꯎꯔꯦꯟ ꯐꯥꯕ ꯆꯠꯄꯒꯤ ꯍꯣꯟꯗꯣꯔꯛꯂꯦ ꯍꯤ ꯑꯗꯣ ꯂꯥꯏꯖꯅꯨꯡꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝꯁꯤꯡꯅ ꯃꯥꯡꯗ ꯆꯤꯡ ꯂꯣꯛꯇꯥꯛ ꯃꯥꯒꯤ ꯂꯝꯗꯝꯗꯤ ꯇꯥꯛꯃꯨ ꯀꯧꯕ ꯌꯧꯔꯛꯂꯦ ꯇꯥꯛꯃꯨ ꯏꯌꯥꯏ ꯑꯗꯨꯗ ꯈꯨꯃꯟ ꯃꯥꯒꯤ ꯋꯥꯒꯩꯗꯣ ꯈꯣꯡꯉꯦ ꯍꯤꯗꯨ ꯉꯪꯉꯛꯏ ꯈꯨꯃꯟ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯅꯣꯡꯌꯥꯏ ꯀꯣꯡꯌꯦꯡꯕꯨ ꯌꯦꯡꯉꯛꯄꯗ ꯎꯗꯔꯦ ꯈꯝꯕ ꯌꯦꯡꯊꯔꯛꯄꯗ ꯑꯦꯟꯁꯝ ꯆꯔꯥꯡ ꯆꯥꯔꯝꯃꯦ ꯍꯤꯗꯨ ꯈꯣꯡꯕ ꯇꯥꯔꯛꯂꯦ ꯈꯝꯅꯨ ꯅꯨꯡꯁꯥ ꯊꯤꯈꯔꯦ ꯏꯗꯨ ꯅꯤꯡꯊꯧ ꯀꯔꯝꯅꯣ ꯍꯤ ꯑꯁꯤ ꯈꯣꯡꯉꯦꯅ ꯈꯨꯃꯟ ꯃꯥꯅ ꯏꯆꯦꯝꯍꯟ ꯈꯣꯡꯖꯁꯅꯨ ꯍꯥꯏꯔꯛꯏ ꯏꯄꯪ ꯄꯪꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯗꯦ ꯈꯝꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯍꯤ ꯑꯗꯨꯗꯨ ꯈꯨꯗꯣꯟ ꯑꯅꯤꯔꯣꯝꯗꯅꯤ ꯂꯩꯔꯤ ꯍꯤꯕꯥꯟ ꯑꯗꯨ ꯂꯨꯞꯀꯗꯧꯔꯦ ꯂꯥꯏꯖꯗ ꯈꯨꯃꯟ ꯆꯅꯨ ꯂꯥꯏꯔꯕꯤ ꯅꯨꯔꯥ ꯁꯣꯔꯤ ꯃꯈꯨꯠꯁꯨ ꯅꯨꯔꯥ ꯇꯟꯅ ꯁꯛꯇꯨꯅ ꯋꯥꯒꯩ ꯃꯥꯕꯨ ꯌꯦꯡꯉꯛꯂꯦ ꯏꯄꯥꯅ ꯅꯄꯥꯕꯨꯁꯨ ꯏꯄꯥꯅ ꯅꯄꯨꯕꯨꯁꯨ ꯏꯄꯨꯅ ꯅꯕꯦꯟꯕꯨꯁꯨ ꯏꯕꯦꯟꯅ ꯍꯤ ꯅꯪꯕꯨꯁꯨ ꯑꯩꯍꯥꯛꯅ ꯉꯝꯃꯤ ꯈꯪꯉꯨ ꯋꯥꯒꯩ ꯅꯪ ꯊꯥꯡꯖꯤꯡ ꯆꯤꯡꯂꯨ ꯀꯣꯛꯇꯒꯤ ꯌꯥꯟꯕꯅꯤꯗꯣ ꯍꯤ ꯅꯪꯕꯨ ꯅꯄꯥ ꯊꯥꯡꯁꯨ ꯆꯤꯅꯥꯏꯗ ꯅꯄꯨ ꯊꯥꯡꯗꯤ ꯆꯤꯅꯥꯏꯗ ꯊꯣꯡꯂꯦꯟ ꯀꯣꯝꯁꯠꯅꯔꯒꯦ ꯂꯥꯡꯒꯣꯏ ꯁꯔꯤ ꯊꯣꯛꯂꯒꯦ ꯈꯝꯅꯨ ꯈꯝꯕ ꯌꯥꯎꯔꯤꯗꯣ ꯈꯨꯃꯟ ꯃꯆꯥ ꯑꯅꯤꯕꯨ ꯀꯥꯎꯔꯕꯔꯥ ꯄꯟꯊꯧꯕꯣ ꯍꯥꯏꯔꯗꯨꯅ ꯈꯝꯅꯨ ꯍꯤꯅꯥꯎ ꯀꯥꯎꯗꯣꯟ ꯑꯗꯨꯗ ꯌꯥꯜꯂꯦ ꯁꯣꯔꯤ ꯑꯗꯨꯅ ꯏ ꯊꯣꯛꯂꯦ ꯊꯥꯡꯐꯝꯗꯨꯗ ꯅꯨꯔꯥ ꯊꯝꯕꯥꯜ ꯃꯅꯝꯈꯥꯡ ꯂꯥꯡꯖꯤ ꯐꯤꯖꯤ ꯁꯦꯒꯥꯏꯔꯦ ꯏ ꯊꯣꯛꯏꯕ ꯊꯥꯡꯈꯨꯟꯗꯣ ꯈꯝꯅꯨ ꯃꯥꯅ ꯃꯦꯟꯖꯔꯦ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯂꯀꯥꯗ ꯈꯝꯅꯨ ꯄꯤꯕꯨ ꯇꯥꯗꯨꯅ ꯇꯝꯐꯥ ꯉꯥꯡꯉꯣꯏ ꯆꯪꯈꯣꯟꯕꯤ ꯃꯥꯡꯐꯗꯕꯤ ꯏꯕꯦꯝꯃ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯎꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯀꯔꯤ ꯁꯥꯎꯕꯒꯦ ꯋꯥꯔꯧꯕꯤꯅꯨ ꯅꯆꯥꯕꯨ ꯚꯛꯇꯤ ꯀꯠꯂꯦ ꯈꯝꯅꯨꯅ ꯍꯤꯗꯨ ꯍꯥꯟꯅꯩ ꯗꯒꯨꯝ ꯈꯣꯡꯗ꯭ꯔꯦ ꯏꯔꯦꯟ ꯇꯥꯎꯈꯠꯂꯦ ꯃꯊꯪ ꯍꯣꯜꯂꯛꯂꯦ ꯊꯧꯗꯧ ꯑꯁꯤ ꯎꯕꯗ ꯀꯤꯖꯔꯦꯗꯣ ꯊꯣꯏꯕꯤꯗꯣ ꯂꯝꯗꯝ ꯈꯔ ꯆꯠꯂꯒ ꯃꯅꯤꯡ ꯇꯝꯕꯤ ꯊꯥꯗꯣꯏꯗꯣ ꯏꯅꯝꯃ ꯍꯣ ꯏꯅꯝꯃ ꯑꯩꯕꯨ ꯀꯣꯛꯄꯨ ꯌꯥꯝꯅ ꯉꯥꯎꯔꯦꯅꯦ ꯈꯝꯅꯨ ꯃꯥꯅ ꯏꯕꯦꯝꯃ ꯍꯤꯔꯥꯏ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯤꯕꯥꯟ ꯆꯤꯎ ꯐꯒꯅꯤ ꯊꯣꯏꯕꯤ ꯍꯤꯕꯥꯟ ꯆꯤꯎꯔꯦ ꯀꯩꯁꯨ ꯐꯠꯇꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯏ ꯊꯣꯏꯕꯤꯅ ꯅꯣꯡꯖꯨꯝ ꯊꯛꯎ ꯑꯗꯨꯒ ꯍꯥꯏꯔꯦ ꯈꯝꯅꯨ ꯑꯃꯨꯛꯀ ꯅꯧꯖꯨꯝ ꯊꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯈꯝꯅꯨ ꯑꯃꯨꯛꯀ ꯃꯇꯥꯡꯁꯤꯗ ꯊꯣꯏꯕꯤꯅ
ꯈꯨꯃꯟ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯁꯤꯔꯕꯁꯨ ꯀꯔꯤꯅꯣ ꯁꯨꯝꯅ ꯌꯦꯡꯒꯦ ꯍꯥꯏꯕꯔꯥ ꯉꯥꯔꯦ ꯈꯨꯃꯟ ꯃꯉꯣꯟꯗ ꯅꯣꯡꯖꯨꯝ ꯑꯗꯨ ꯂꯧꯁꯅꯨ ꯈꯜꯂꯗꯨꯅ ꯈꯝꯕꯅ ꯂꯥꯟꯁꯤꯜꯂꯛꯂꯦ ꯊꯣꯏꯕꯤꯗ ꯂꯩꯈꯣꯝ ꯉꯥꯛꯇ ꯊꯛꯅꯤꯡꯗꯦ ꯊꯣꯏꯕꯤ ꯅꯣꯡꯖꯨꯝ ꯂꯧꯗꯔꯦ ꯈꯝꯕ ꯅꯧꯗꯨ ꯑꯃꯨꯛꯀ ꯑꯦꯟꯁꯟ ꯆꯔꯥꯡ ꯍꯥꯏꯗꯣꯛꯏ ꯅꯣꯡꯖꯨꯝ ꯑꯗꯨ ꯄꯤꯕꯗ ꯑꯦꯟꯁꯝ ꯆꯔꯥ ꯃꯅꯝꯕꯨ ꯅꯝꯊꯤ ꯉꯝꯃꯣꯏ ꯊꯛꯅꯤꯡꯗꯦ ꯊꯥꯗꯣꯏꯗꯣ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯔꯦ ꯊꯣꯏꯕꯤ ꯁꯅꯥ ꯄꯨꯛꯅꯤꯡꯗꯤ ꯃꯥꯡꯖꯃꯥꯒꯤ ꯈꯨꯠꯇꯨꯅ ꯅꯣꯡꯖꯨꯝ ꯑꯗꯨ ꯂꯧꯔꯒ ꯅꯨꯔꯥ ꯆꯤꯟꯗ ꯏꯟꯁꯅꯨ ꯅꯤꯡꯉꯤ ꯑꯁꯤ ꯇꯧꯕꯗꯨꯅ ꯊꯛꯎ ꯌꯥꯗꯕꯅꯤ ꯑꯌꯣ ꯑꯌꯣ ꯏꯅꯝꯃ ꯊꯥꯗꯣꯏ ꯇꯣꯏꯅ ꯀꯧꯔꯛꯏ ꯈꯝꯅꯨ ꯃꯥꯅ ꯆꯪꯗꯨꯅ ꯍꯤꯔꯣꯟ ꯁꯣꯜꯂꯤ ꯐꯠꯇꯔꯦ ꯁꯣꯔ ꯁꯣꯟꯕ ꯃꯔꯝꯅ ꯐꯠꯇ꯭ꯔ ꯃꯥꯜꯂꯦ ꯏꯅꯝꯃ ꯅꯗꯨ ꯅꯤꯡꯊꯧ ꯁꯣꯜꯍꯜꯂꯨ ꯍꯥꯏꯔꯔꯦ ꯊꯣꯏꯕꯤꯅ ꯇꯁꯦꯡꯅ ꯈꯨꯃꯟ ꯃꯆꯦ ꯃꯃꯥꯡꯗ ꯈꯝꯕ ꯁꯣꯟꯕ ꯉꯝꯗꯔꯦ ꯈꯝꯕ ꯁꯣꯜꯂꯨ ꯏꯕꯨꯡꯉꯣ ꯍꯥꯏꯕꯤꯔꯛꯏ ꯈꯝꯅꯨꯗꯣ ꯍꯤꯔꯝ ꯌꯦꯡꯕ ꯁꯥꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈꯤ ꯅꯣꯡꯌꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯅꯥꯀꯣꯡ ꯆꯀ꯭ꯔꯗ ꯁꯥꯏꯅꯣꯟ ꯆꯤꯟꯗꯣꯟ ꯊꯦꯡꯅꯅ ꯂꯧꯒꯗꯕ ꯅꯨꯄꯥꯗꯣ ꯂꯩꯒꯗꯕ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯥꯠꯄꯨ ꯇꯧꯕꯁꯦ ꯄꯨꯟꯁꯤꯅꯗꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯈꯪꯉꯦ ꯇꯨꯡꯗꯗꯤ ꯄꯨꯖ ꯂꯥꯛꯆ ꯉꯝꯃꯔꯣꯏ ꯁꯣꯜꯂꯦ ꯃꯟꯇ꯭ꯔ ꯑꯁꯤꯅ ꯑꯣꯟꯊꯣꯛꯄꯅꯤ ꯏꯕꯦꯝꯃ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯣ ꯅꯨꯔꯥ ꯅꯥꯞꯄꯗꯨꯗꯒꯤ ꯅꯣꯡꯌꯥꯏ ꯂꯧꯊꯣꯛ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯍꯣ ꯏꯅꯝꯃ ꯏꯅꯝꯃ ꯍꯧꯈ꯭ꯔꯦꯗꯀꯣ ꯍꯣ ꯏꯅꯝꯃ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯧꯄꯥꯁꯦ ꯀꯣꯛ ꯉꯥꯎꯕꯅꯦ ꯐꯔꯦꯗꯣ ꯊꯣꯏꯕꯤ ꯇꯂꯥꯎ ꯂꯥꯎꯔꯛꯏ ꯈꯝꯅꯨ ꯃꯥꯅ ꯏꯕꯦꯝꯃ ꯂꯝꯖꯥ ꯁꯨꯝꯅ ꯈꯨꯝꯖꯔꯦ ꯃꯆꯦꯝ ꯌꯦꯡꯉꯛꯇ꯭ꯔꯤꯉꯩꯗ ꯈꯝꯕ ꯊꯨꯅ ꯂꯩꯊꯣꯛꯈꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯨꯅ ꯈꯝꯕ ꯁꯣꯜꯂꯤ ꯁꯣꯟꯊꯥꯡꯅꯩ ꯂꯥꯏꯈꯧꯔꯒꯦ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕꯤꯅ ꯄꯥꯅ ꯆꯗꯨꯝ ꯑꯃꯈꯛ ꯂꯥꯟꯖꯔꯛꯏ ꯈꯝꯕꯗ ꯅꯧꯗꯣꯟꯗꯨꯕꯨ ꯂꯥꯟꯊꯣꯛꯏ ꯊꯣꯏꯕꯤ ꯃꯥꯅ ꯁꯥꯎꯅꯤꯡꯉꯤ ꯉꯁꯤ ꯁꯟ ꯐꯥꯗꯧꯕꯕꯨ ꯀꯅꯥ ꯑꯣꯏꯔꯤꯔꯕꯅꯣ ꯀꯥꯎꯔꯦꯟ ꯐꯅ ꯀꯩꯅꯥꯕꯨ ꯅꯧꯅ ꯐꯪꯒꯗꯔꯥ ꯅꯔꯥꯏ ꯅꯄꯨ ꯅꯠꯇꯕ ꯅꯧꯗ ꯀꯔꯝ ꯇꯧꯗꯨꯅ ꯄꯥꯅ ꯂꯥꯜꯂꯨꯒꯗꯒꯦ ꯍꯥꯏꯔꯦ ꯈꯝꯕ ꯄꯥꯅ ꯍꯥꯞꯇꯔꯦ ꯈꯝꯅꯨ ꯃꯇꯝ ꯑꯁꯤꯗ ꯅꯨꯔꯥ ꯆꯤꯟꯕꯨ ꯇꯦꯡꯁꯤꯟꯅꯩ ꯅꯨꯔꯥꯏ ꯄꯥꯅ ꯑꯗꯨꯕꯨ ꯂꯧꯔꯦ ꯄꯥꯈꯪ ꯈꯨꯠꯇꯨꯅ ꯋꯥꯒꯦ ꯃꯥꯕꯨ ꯍꯣꯜꯂꯛꯂꯦ ꯈꯨꯃꯟ ꯂꯝꯗꯝ ꯇꯝꯗꯨꯅ ꯊꯃꯪ ꯈꯣꯡꯗꯤ ꯊꯃꯪ ꯄꯥꯠ ꯆꯤꯡꯂꯛ ꯑꯆꯧꯕꯔꯣꯝꯗ ꯍꯤꯁꯥꯝ ꯁꯨꯃꯥꯡ ꯍꯣꯟꯗꯨꯅ ꯈꯣꯔꯥꯛ ꯏꯌꯥꯏ ꯈꯥꯏꯗꯨꯅ ꯋꯥꯒꯦ ꯑꯗꯨ ꯍꯣꯜꯂꯛꯄ ꯍꯧꯖꯦꯡ ꯄꯟꯗꯋꯟ ꯌꯧꯈꯔꯦ ꯊꯥꯡꯒ ꯀꯔꯥꯡ ꯆꯤꯡꯗꯨꯕꯨꯁꯨ ꯇꯨꯡꯑꯣꯏ ꯅꯥꯇꯩꯅ ꯍꯧꯔꯦ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯗꯨꯅ ꯏꯀꯥꯞ ꯏꯁꯝ ꯆꯥꯏ ꯌꯧꯔꯦ ꯑꯉꯣꯝ ꯄꯣꯛꯄ ꯆꯤꯡ ꯌꯧꯔꯦ ꯂꯨꯋꯥꯡ ꯂꯨꯀꯥꯏ ꯂꯝꯕꯤꯗ ꯍꯤꯗꯨꯕꯨ ꯍꯣꯜꯂꯛꯂꯦ ꯐꯧꯒꯥꯛ ꯆꯥꯎꯒꯤ ꯍꯤꯔꯝ ꯏꯟꯅ ꯍꯣꯜꯂꯛꯄꯗꯨꯅ ꯍꯤ ꯑꯗꯨ ꯇꯨꯔꯦꯜ ꯑꯆꯧꯕꯗ ꯇꯥꯔꯦ ꯑꯋꯥꯡ ꯄꯥꯡꯅ ꯍꯤ ꯑꯗꯨ ꯇꯣꯔꯩ ꯏꯟꯅ ꯂꯥꯛꯄꯅ ꯁꯦꯛꯃꯥꯏ ꯏꯆꯤꯟ ꯌꯧꯈꯔꯦ ꯃꯄꯨ ꯃꯅꯥꯏ ꯑꯍꯨꯝꯗꯣ ꯂꯝꯂꯦꯟ ꯃꯥꯟꯇꯛ ꯊꯌꯥꯏ ꯆꯤꯡ ꯆꯌꯥꯏ ꯄꯥꯝꯐꯦꯜ ꯂꯣꯛꯇꯨꯗ ꯍꯨꯏꯗꯥꯎ ꯈꯣꯡꯗꯦꯟꯕꯤ ꯀꯧꯕꯤ ꯅꯨꯔꯥ ꯑꯃꯅ ꯂꯧ ꯌꯥꯜꯂꯤ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯏꯗꯣ ꯅꯨꯔꯥ ꯃꯥꯕꯨ ꯄꯥꯎꯊꯦꯝꯃꯤ ꯈꯥꯡꯉꯤ ꯌꯥꯗꯦ ꯅꯨꯔꯥꯗꯣ ꯈꯣꯌꯨꯝ ꯃꯄꯥꯎ ꯑꯣꯏꯕꯒꯤ ꯅꯨꯖꯥ ꯈꯥꯡꯕ ꯉꯝꯗꯔꯦ ꯍꯥꯏꯅꯗꯧꯈꯩ ꯍꯥꯏꯅꯔꯦ ꯈꯨꯝꯅꯗꯧꯈꯩ ꯈꯨꯝꯅꯔꯦ ꯃꯃꯩ ꯊꯪꯗ ꯑꯅꯤꯃꯛ ꯋꯥꯍꯩ ꯃꯔꯥꯛ ꯆꯦꯟꯗꯥꯅ ꯌꯥꯊꯪ ꯊꯣꯌꯥ ꯁꯝꯗꯠꯇ ꯌꯥꯊꯪ ꯄꯥꯡꯁꯣꯏ ꯅꯤꯛꯇꯅ ꯌꯥꯅꯈꯔꯦꯗꯣ ꯑꯅꯤꯗꯣ ꯅꯨꯔꯥ ꯑꯗꯨꯅ ꯍꯥꯏꯖꯈꯤ ꯅꯪꯗꯤ ꯈꯣꯌꯨꯝ ꯑꯣꯏꯕꯅꯤ ꯅꯅꯥꯏ ꯑꯩꯗꯤ ꯃꯤꯅꯤꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯆꯥꯛꯊꯦꯛꯀꯅꯤ ꯆꯠꯂꯔꯣꯏ ꯂꯣꯏꯕꯤ ꯁꯤꯒꯤ ꯆꯤꯡꯊꯛꯇ ꯎꯊꯨꯝ ꯉꯥꯔꯧꯕꯤ ꯀꯧꯒꯦ ꯏꯈꯨꯠ ꯏꯁꯝ ꯏꯔꯥ ꯑꯣꯏ ꯏꯀꯣꯛ ꯌꯨꯡꯅ ꯍꯧꯖꯒꯦ ꯏꯈꯣꯡ ꯏꯁꯥ ꯑꯣꯏꯗꯨꯅ ꯀꯣꯔꯧꯊꯛꯇ ꯂꯩꯁꯅꯨ ꯀꯣꯔꯧꯍꯟꯕ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯟꯕꯤꯌꯨ ꯄꯥꯃꯦꯜ ꯑꯩꯒꯤ ꯏꯊꯛꯇ ꯅꯪꯒꯤ ꯊꯧꯒꯟ ꯁꯛꯆꯒꯦ ꯃꯥꯡꯗ ꯇꯥꯗ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯔꯦ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯔꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯅꯥꯛ ꯆꯠꯄꯗ ꯀꯩꯁꯨ ꯁꯥꯔꯣꯏ ꯏꯅꯤꯡꯅꯤ ꯑꯁꯤꯃꯛꯄꯨ ꯅꯍꯥꯛꯅ ꯅꯤꯡꯈꯔꯕ ꯄꯨꯛꯅꯤꯡꯅꯤ ꯀꯣꯔꯧ ꯈꯔ ꯑꯩꯍꯥꯛꯀꯤ ꯊꯧꯒꯟ ꯇꯧꯔꯣ ꯑꯗꯨꯅ ꯃꯇꯨꯡ ꯑꯗꯨꯗ ꯅꯪꯉꯁꯦ ꯅꯥꯎꯁꯤꯗ ꯍꯤꯗꯦꯟ ꯑꯗꯨꯗ ꯃꯥꯡꯗ ꯇꯥꯗ ꯂꯩꯈ꯭ꯔꯣꯀꯣ ꯃꯥꯡꯗ ꯕꯣꯔ ꯄꯤꯕꯤꯈꯤ ꯄꯥꯃꯦꯜ ꯑꯣꯏꯅ ꯍꯧꯈꯔꯦ ꯇꯂꯥ ꯃꯥꯕꯨ ꯆꯥꯎꯊꯣꯏꯔꯦ ꯄꯥꯃꯦꯜ ꯋꯥꯡꯊꯣꯏꯔꯕꯗ ꯍꯤꯌꯥꯡ ꯍꯤꯗꯤ ꯑꯣꯏꯅꯒꯦ ꯌꯥꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯟꯇꯛ ꯆꯤꯡꯗ ꯍꯧꯕꯅ ꯏꯔꯝ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯗ ꯄꯂꯦꯝ ꯃꯥꯕꯨ ꯊꯥꯔꯛꯏ ꯏꯔꯝ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯗ ꯄꯥꯃꯦꯜ ꯃꯥꯕꯨ ꯊꯥꯔꯛꯏ ꯏꯔꯦꯟ ꯑꯁꯤ ꯌꯧꯕꯗ ꯇꯂꯥ ꯃꯥꯕꯨ ꯈꯥꯡꯉꯛꯏ ꯌꯣꯠꯀꯤ ꯊꯧꯔꯤ ꯊꯥꯗꯨꯅ ꯆꯤꯡꯈꯠꯄꯗ ꯌꯥꯗꯔꯦ ꯅꯧꯁꯤꯅ ꯂꯨꯞꯈ꯭ꯔꯦ ꯅꯥꯎꯁꯤꯗ ꯂꯨꯞꯄꯕꯨ ꯇꯨꯝꯕ ꯀꯧꯏ ꯑꯗꯨꯗꯒꯤ ꯎꯇꯨꯝꯀꯣꯟ ꯀꯧꯈꯔꯦ ꯉꯥꯏꯍꯥꯛ ꯄꯨꯡꯒꯣꯏ ꯂꯩꯈ꯭ꯔꯒ ꯊꯤꯡꯒꯠꯂꯛꯂꯦ ꯋꯥ ꯑꯃ ꯊꯤꯡꯒꯠꯂꯛꯄ ꯋꯥꯗꯨꯁꯨ ꯀꯥꯔꯛꯂꯦꯅꯦ ꯃꯔꯤ ꯃꯔꯤ ꯏꯁꯤꯡꯗꯒꯤ ꯎꯆꯤ
ngahak amuk leiraga khoi ngaktana omame matam ikui kuidana loina pumang mang khare thodok sidagi lauduna lamdam asigi mamingbu uchi wadi khoyompan kau khare do mayamna chakham moirang ngambagi machanupa ahandi khuman chaka ahan kauido magi khalai loyali kumduda khara theng khare tara sayom pusemi khangla akangbanasu sareng khoibi akangba adusu yomi purai irelasi lalai lemlei akangba dubu laija sida chongthakre ahingbadi oiduna charudare chaktubu thamkhre tara aduma hauram ahan hauram ton hauram yaima ahungi hauram haktak asida palem nongthrei thakta nongthrei oina leikhare irong leima tenwa kha loksing lopan phabidi yamna isam cham bibu lairembi ni mahakna thoban irong ning thoda nongthrei asi parengleng khudon tauki lairembi khoyum masen asumna khudon tauki lairembi khoyum masen asumna uchi wadi khoyompan huidau khongnembi sana pamen utum kongda adubu lemlei sareng khoibidi akangbana laijada samlo lupan thaktagi lamlen mabu chongthawai nungthin khangarak akangbana teksol lo kongnariba lamdam ase yaurakle khuman hidu holakpa nausada iren thengnare leimakhong hi adu khumanna singsillamme nongpok thangba torbanda ahum adu kakhatle khuman nungsa ching thare una tanna hektuna masan maning anigi sana irum khangpok sang khale khamba ningthina khuman magi maramdam laija yetna konbada maikok thana oibagi haino nemnem marakta laija lambi salakpa koro maina yeibada naton nakchi da sana kongon thenbagum lupa kongon kaibagum humang marik kabane sunai mondum montek thak tajarabasu mafajai sada langkhong khaduda irum khangpong makhada changubasu maningthi una aduna sangbane kuchu tangang le hairang mapung pharaba taujing amun haigumna khuman machin mopane ningthau macha nupine khangpo khada sangduna ngahak pongoi pothare khamba mana ibema lepak ngainaramani chatlage ko ehangna kauren phaba oijage khuman machem khoirame thadoi chongthoraktuna khamba magi mamangda sansana leida kunduna pana lamlan chadabi hiden ani tadabi leirang phaina chindabi nupi lakta oiraba sanbulepna phabiyu ngasi koro asida khuman mabu khoirame khamba makhut aduna tungyan samlang aduda humdang nata phagumbi samlang leida taribi paikhuradi charabi lamthang duna pharibi samga phiga anida nura nangan thaktuda khamba khutna namduna nura majai bema lining parei chetpiyu kauren mabu phajage mangol oija rakkeko nongyai asi haiduna maraiba katli lamjana khuman khongkap wairakle leipak tinba maikairom nongyai mana lakpada leipak minin tarakle somda leipak ngainare aram changai badauna khuman ningthau mapudo sana pungning lang khare moirang ningthau yengduna itaw ningthau tabisi pungdi amata khare nanai khamba laktare kirureda itawu ningthau pangal chawani kege loksing phabagi kauren phani hairaga khuman naroi oibige ninga bara karino phagi oina hairai bhapti ama oina ui moirang ningthau itawbu nanai khamba laklani ngahak pungoi mangaire sana pungning ngahakta khuman khumi ningthauda khuman mana itaw ngaijagani aduga khamba mana laktraga aina chama oiraga itaw manga oiduna Kurukhetra ikopta kumaidum thokabra aigi praja singsina khamba uba phangdraba lakhidrabadi itawbu sangi wasi soiraga praja pungning naukhini waine aidi masigi haire machin thorakle khamba laktre hainare nungsa thire moirang sing ningthau chawba tanare thonglen kada sangduna hairure thonglenda lakanida kaino ngaikho hayu minabu usek paigum paigadro chalamdaida ehaka unarai pungpham aphaba tanja yengduna lakani haina khumi thonglendo kari thoina ningaide so chekla nonggo bisana laija ingai jarakpagum khuman praja ningthaune moirang leipak pumbane khamba khorang jaringaida khuman moirang anigi sagai makhong lona ba ikok
ꯀꯣꯛꯄ ꯂꯩꯔꯨꯀꯣꯛ ꯀꯣꯔꯣꯡ ꯃꯉꯥꯟ ꯐꯕꯒꯨꯝ ꯐꯣꯡ ꯂꯥꯎꯅ ꯐꯥꯎꯔꯔꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯐꯖꯩꯗ ꯂꯥꯏꯅꯤ ꯂꯥꯏꯅꯤ ꯆꯥꯎꯏꯗ ꯋꯥꯍꯩ ꯑꯁꯤꯃꯛꯇꯅ ꯂꯩꯄꯥꯛ ꯄꯨꯝꯅꯤꯟ ꯅꯤꯟꯅꯈ꯭ꯔꯦ ꯂꯩꯄꯥꯛ ꯇꯛꯁꯤꯟꯅꯔꯛꯄꯗ ꯄ꯭ꯔꯖꯥ ꯅꯤꯡꯈꯥꯏꯒꯗꯧꯔꯦ ꯊꯥꯡ ꯄꯥꯏꯗꯨꯅ ꯉꯥꯛꯈ꯭ꯔꯦ ꯂꯩꯄꯥꯛ ꯄꯨꯝꯂꯥꯡ ꯂꯥꯟꯈ꯭ꯔꯦ ꯃꯕꯥꯏ ꯐꯩꯔꯣꯏ ꯖꯥꯝꯕꯅ ꯈꯨꯃꯟ ꯅꯥꯛꯇ ꯆꯪꯂꯛꯂꯦ ꯅꯤꯡꯊꯧ ꯑꯅꯤ ꯇꯤꯟꯕꯗ ꯀꯅꯥ ꯀꯅꯥ ꯍꯥꯟꯅ ꯈꯣꯏꯔꯝꯕ ꯍꯧꯅꯕꯒꯦ ꯍꯥꯏꯕꯁꯤ ꯃꯁꯦꯟ ꯃꯕꯥꯏ ꯆꯤꯡꯅꯔꯦ ꯃꯁꯦꯟ ꯃꯕꯥꯏ ꯎꯕꯗ ꯄꯥꯕꯣꯠ ꯁꯟꯒꯨꯝ ꯃꯥꯟꯅꯕ ꯑꯋꯥꯠꯄꯗꯤ ꯂꯩꯇ꯭ꯔꯕ ꯉꯛꯅꯈꯔꯦ ꯈꯨꯃꯟꯅ ꯃꯥꯅ ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕ ꯌꯥꯎ ꯄꯨꯝꯂꯥꯡ ꯑꯣꯏꯅ ꯂꯥꯡꯅꯈꯤ ꯈꯪꯅꯕꯗꯤ ꯉꯝꯂꯝꯗꯦ ꯃꯁꯦꯟ ꯃꯕꯥꯏ ꯃꯕꯨꯛꯇꯣ ꯎꯔꯗꯨꯅ ꯊꯣꯡꯂꯦꯅ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯇꯥꯕꯔꯥ ꯁꯥꯒꯩ ꯅꯤꯡꯊꯧ ꯍꯥꯜꯂꯛꯄ ꯅꯔꯝ ꯅꯤꯡꯊꯧ ꯈꯣꯏꯔꯝꯃꯨ ꯂꯥꯎꯕꯤꯔꯛꯂꯦ ꯃꯄꯥꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯈꯣꯏꯔꯝꯂꯦ ꯃꯍꯥꯔꯥꯅꯤ ꯈꯣꯏꯔꯝꯂꯦ ꯖꯨꯕꯔꯥꯖ ꯈꯣꯏꯔꯝꯂꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯄꯨꯗꯤ ꯃꯗꯣꯝ ꯄꯣꯛꯄ ꯑꯣꯏꯕꯅ ꯑꯊꯥꯞꯄ ꯏꯗꯒꯤ ꯀ꯭ꯋꯥꯛꯄ ꯂꯩꯇꯣꯟ ꯄꯥꯟꯕꯅ ꯖꯨꯕꯔꯥꯖ ꯑꯣꯏꯔꯝꯃꯤ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯍꯌꯥꯏꯅꯨꯗ ꯆꯪꯂꯛꯏ ꯑꯃꯨꯛꯇꯗꯤ ꯉꯥꯏꯕꯤꯈꯣ ꯈꯥꯝꯈ꯭ꯔꯦ ꯈꯨꯃꯟ ꯂꯝꯖꯥꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯏꯄꯥ ꯏꯇꯣꯟ ꯊꯣꯔꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯣꯏꯔꯕ ꯍꯪꯖꯔꯛꯏ ꯍꯌꯥꯏꯅꯨ ꯈꯨꯃꯟ ꯆꯅꯨ ꯍꯌꯥꯏꯅꯨ ꯆꯍꯤ 12 ꯁꯨꯔꯦ ꯈꯝꯕꯃꯥꯕꯨ ꯍꯜꯂꯝꯃꯦ ꯏꯄꯥ ꯏꯄꯨꯒꯤ ꯃꯒꯨꯟꯗꯒꯤ ꯚꯛꯇꯤ ꯑꯣꯛꯀꯦ ꯑꯩꯍꯥꯛꯅ ꯋꯥꯔꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯌꯥꯏꯅꯨꯅ ꯑꯣꯛꯈꯔꯦ ꯂꯩꯔꯥꯡ ꯄꯔꯦꯡ ꯊꯥꯔꯛꯏ ꯃꯃꯩꯗꯨꯗ ꯅꯤꯡꯊꯧꯅ ꯈꯝꯕꯃꯥꯕꯨ ꯀꯧꯁꯤꯜꯂꯦ ꯁꯒꯥꯏ ꯂꯥꯛꯊꯣꯟ ꯇꯔꯨꯛꯇꯩ ꯆꯤꯡꯈꯠꯂꯛꯂꯦ ꯅꯤꯡꯊꯧꯅ ꯈꯨꯃꯟ ꯃꯄꯥꯎ ꯍꯪꯕꯗ ꯏꯄꯥ ꯏꯃꯥꯒꯤ ꯈꯨꯕꯝꯕꯨ ꯄꯥꯛꯇꯤ ꯊꯥꯗꯣꯛꯆꯔꯕꯁꯨ ꯉꯝꯗꯗꯅ ꯅꯅꯥꯏꯅ ꯈꯨꯝꯖꯩ ꯈꯝꯕ ꯅꯤꯡꯊꯧꯗ ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯑꯃ ꯑꯅꯤ ꯁꯨꯗꯨꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯀꯧꯕꯤ ꯀꯪꯂꯥ ꯅꯤꯡꯊꯧꯕ ꯅꯅꯥꯏ ꯏꯆꯦꯝ ꯑꯗꯨꯕꯨꯅ ꯈꯝꯅꯨ ꯀꯧꯏ ꯃꯣꯏꯔꯥꯡꯒꯤ ꯊꯣꯡꯂꯦꯟ ꯇꯥꯂꯣꯏ ꯇꯥꯝꯕꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯄꯥꯅꯤ ꯅꯣꯡꯊꯣꯝꯕꯅ ꯏꯀꯨꯅꯤ ꯐꯩꯔꯣꯏꯖꯥꯝꯕꯅ ꯏꯕꯥꯏꯅꯤ ꯃꯆꯦ ꯃꯊꯪ ꯈꯟꯕꯅꯤ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯇꯔꯦꯠ ꯁꯦꯂꯣꯡꯍꯟꯕꯅꯤ ꯍꯪꯒꯠꯈꯔꯦ ꯈꯝꯕꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯣꯏꯔꯥꯡ ꯇꯔꯦꯠ ꯁꯦꯂꯨꯡꯕ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯁꯦꯂꯨꯡꯕ ꯈꯨꯃꯟ ꯃꯥꯒꯤ ꯐꯝꯐꯝꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯦ ꯈꯝꯕ ꯈꯨꯃꯟ ꯅꯤꯡꯊꯧꯒ ꯌꯦꯠꯀ ꯑꯣꯏꯅ ꯐꯝꯈꯤꯕ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯈꯝꯕ ꯃꯤꯆꯝ ꯅꯠꯇꯦꯗꯣ ꯈꯪꯅꯈꯔꯦ ꯂꯩꯄꯥꯛꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯄꯨꯒ ꯃꯥꯟꯅꯈꯔꯦ ꯃꯔꯤꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯄꯨꯒ ꯃꯥꯟꯅꯈꯔꯦ ꯑꯅꯤꯗꯣ ꯃꯕꯥꯏ ꯐꯩꯔꯣꯏ ꯖꯥꯝꯕꯅꯦ ꯅꯤꯡꯊꯧ ꯈꯝꯕ ꯑꯅꯤꯅꯦ ꯑꯍꯨꯝ ꯑꯗꯨꯒꯤ ꯁꯛ ꯑꯗꯨ ꯎꯔꯛꯄꯗ ꯉꯛꯅꯔꯛꯂꯦ ꯉꯥꯏꯍꯥꯛ ꯄꯨꯡꯒꯣꯏ ꯐꯝꯃꯒ ꯅꯣꯡꯌꯥꯏ ꯈꯝꯕ ꯌꯦꯡꯗꯨꯅ ꯈꯨꯃꯟ ꯁꯅꯥꯌꯥꯊꯪꯗꯣ ꯈꯨꯃꯟ ꯏꯄꯥꯆꯥ ꯅꯪꯕꯨ ꯅꯣꯡꯌꯥꯏ ꯀꯅꯥꯏꯗ ꯍꯥꯔꯅꯣꯅꯦ ꯃꯗꯨ ꯊꯨꯅ ꯇꯥꯅꯤꯡꯉꯦ ꯇꯥꯛꯎꯒꯕ ꯑꯩꯉꯣꯟꯗ ꯍꯪꯕꯤꯈꯔꯦ ꯈꯝꯕꯕꯨ ꯅꯅꯥꯏ ꯑꯩꯗꯤ ꯏꯅꯤꯡꯊꯧ ꯍꯧꯔꯝ ꯅꯨꯡꯒꯣꯏ ꯌꯥꯏꯃꯕ ꯇꯣꯟꯗ꯭ꯔꯦꯗ ꯀꯥꯐꯕꯒꯤ ꯈꯨꯠꯅꯤ ꯍꯥꯏꯅ ꯇꯥꯖꯩꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯏ ꯍꯥꯏꯕꯒꯦ ꯈꯪꯗꯕꯔꯥ ꯑꯍꯨꯝ ꯁꯨꯏ ꯍꯥꯏꯕꯤꯔꯛꯏ ꯈꯨꯃꯟ ꯆꯅꯨ ꯏꯆꯦꯝꯅ ꯉꯁꯤꯇ ꯇꯥꯛꯄꯤꯔꯛꯏ ꯑꯅꯤ ꯍꯧꯔꯝ ꯑꯗꯨꯗꯤ ꯍꯧꯔꯝ ꯑꯍꯟ ꯍꯧꯔꯝꯇꯣꯟ ꯀꯣꯂꯣꯏ ꯑꯁꯨꯝ ꯀꯧꯏ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯄꯨꯗꯣ ꯃꯤꯠꯇꯄꯤꯕꯨ ꯇꯥꯔꯛꯏ ꯊꯧꯒꯟ ꯐꯤꯅ ꯇꯩꯊꯣꯛꯈꯤ ꯁꯝꯅꯥ ꯄꯨꯛꯅꯤꯡ ꯅꯧꯈꯔꯦ ꯃꯄꯨ ꯃꯇꯧ ꯎꯕꯗ ꯈꯝꯕꯃꯥꯁꯨ ꯀꯞꯅꯤꯡꯉꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯀꯔꯝ ꯁꯩꯗꯥꯡꯈꯤꯕꯒꯦ ꯍꯪꯕꯤꯔꯛꯂꯦ ꯃꯈꯥꯗꯨ ꯈꯨꯃꯟ ꯃꯆꯥ ꯃꯍꯥꯛꯅ ꯁꯅꯥꯕꯨꯗꯤ ꯇꯧꯕꯤꯌꯨ ꯏꯙꯧ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯣꯛꯄ ꯏꯙꯧ ꯄꯨꯔꯦꯟ ꯏꯕꯦꯟꯙꯧ ꯑꯅꯤꯃꯛꯅ ꯅꯣꯡꯃꯗ ꯏꯔꯣꯡ ꯂꯩꯃ ꯀꯥꯛꯌꯥꯏ ꯊꯧ ꯂꯝꯗꯝꯃꯥꯒꯤ ꯇꯨꯔꯦꯟꯗ ꯂꯦꯝꯂꯩ ꯊꯤꯕ ꯂꯦꯡꯉꯤ ꯍꯥꯏ ꯇꯨꯔꯦꯟ ꯂꯥꯏꯖꯅꯨꯡꯗꯨꯗ ꯅꯣꯡꯊ꯭ꯔꯩ ꯄꯔꯦꯡ ꯑꯃꯕꯨ ꯎꯔꯦ ꯇꯥꯗꯨꯅ ꯂꯩꯕ ꯏꯁꯤꯡ ꯑꯗꯨ ꯊꯤꯔꯦ ꯈꯪꯗ꯭ꯔꯦ ꯀꯥꯈꯠꯂꯦ ꯂꯥꯏ ꯑꯅꯤꯗꯣ ꯏꯁꯤꯡ ꯑꯃꯨꯛ ꯂꯨꯔꯛꯂꯦ ꯂꯩꯔꯤ ꯑꯗꯨꯝ ꯀꯥꯏꯗꯅ ꯈꯟꯅꯔꯦ ꯀꯩꯅꯣ ꯂꯤꯛ ꯑꯁꯤꯗꯤ ꯆꯨꯝꯅꯇꯒꯤ ꯅꯠꯇꯔꯦ ꯍꯤꯆꯠ ꯅꯧꯆꯠꯄꯁꯤꯡꯒꯤ ꯁꯤꯀꯤ ꯅꯥꯀꯤ ꯌꯥꯎꯕꯔꯥ ꯂꯥꯏꯑꯣꯏꯗꯨꯅ ꯂꯩꯕꯔꯥ ꯃꯊꯋꯥꯏꯅꯕꯨ ꯑꯣꯏꯈꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯂꯤꯛꯇ ꯑꯣꯏꯕ ꯇꯥꯔꯦ ꯍꯨꯏ ꯑꯗꯨꯗꯤ ꯂꯣꯏꯅꯩ ꯍꯥꯏ ꯏꯁꯤꯡ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯔꯧ ꯊꯛꯇ ꯑꯃꯨꯛ ꯌꯦꯡ ꯂꯥꯏꯖꯅꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯥꯎꯕ ꯃꯥꯅ ꯈꯣꯡꯕꯗ ꯍꯨꯏꯒꯤ ꯏꯪꯒꯤꯠ ꯈꯪꯗꯨꯅ ꯀꯣꯔꯧ ꯊꯛꯇ ꯌꯦꯡꯈꯠꯂꯤ ꯇꯣꯔꯕꯥꯟꯗꯨꯗ ꯍꯧꯔꯤꯕ ꯄꯂꯦꯝꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏꯖꯃꯥꯒꯤ ꯃꯊꯛꯇ ꯂꯤꯛꯂꯥꯡ ꯑꯗꯨ ꯌꯥꯜꯂꯝꯃꯦ ꯂꯥꯏꯖꯅꯨꯡꯒꯤ ꯂꯤꯛꯇꯨꯗꯤ ꯂꯤꯛꯂꯥꯡ ꯃꯃꯤ ꯑꯣꯏꯔꯝꯃꯦ ꯂꯤꯛꯂꯥꯡ ꯑꯗꯨ ꯄꯣꯔꯛꯂꯦ ꯏꯙꯧꯇꯣꯟꯗ ꯂꯤꯛ ꯑꯗꯨ ꯄꯤꯅꯔꯦ ꯏꯅꯤꯡꯊꯧ ꯅꯣꯡꯃꯩ ꯀꯣꯔꯧ ꯑꯃꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯃꯆꯥꯕꯨ ꯍꯩꯔꯦꯝ ꯅꯤꯡꯊꯧ ꯃꯥꯒꯤꯗꯤ ꯃꯆꯥ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯉꯤ ꯍꯥꯏ ꯅꯨꯃꯤꯠꯇꯣ ꯏꯙꯧꯇꯣꯟꯗꯤ ꯈꯪꯗꯅ ꯏꯙꯧꯍꯟ ꯌꯥꯏꯃꯒ ꯂꯨꯍꯣꯡꯕꯁꯤ ꯆꯠꯈꯔꯦ ꯆꯤꯡꯐꯨ ꯂꯩꯅꯥꯃꯨꯡ ꯇꯥꯅ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯙꯧꯇꯣꯟꯁꯤ ꯍꯜꯂꯛꯂꯦ ꯂꯨꯍꯣꯡꯕ ꯆꯠꯀꯦ ꯍꯥꯏꯅ ꯏꯙꯧꯇꯣꯟꯅ ꯂꯤꯛꯂꯥꯡꯁꯤ ꯊꯤꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯏꯙꯧ ꯑꯍꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯁꯥꯎꯈꯔꯦ ꯊꯥꯡꯂꯦꯟ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯏꯙꯧ ꯑꯅꯤ ꯍꯜꯂꯛꯄ ꯉꯥꯏꯔꯦ ꯏꯙꯧꯇꯣꯟ ꯑꯁꯤꯒ ꯏꯙꯧ
tanna tungda thang idhau ani lakpada idhau tona thanglena lilang adu loinana ngaksam tongdam ka I hai thodo asi ubada kaino nangde haibada idhau tona saubana henman khiba aduna pungning chingnaraduna idhau yaima chen khare tina badinga maroi lingjen khamali haiduna kege lamdam asomda sumna pangna saipak saidang khi takpi sumna isemna idhau yaima aduna hemam ningol lauduna purembabu poi hai tari mayum ningon bu laur parembada tari mayum ningon bu parembana lauduna purembabu poklaga ngangbam ngangkham ningon lauduna purembana khamnuga khamba kauba ani bu isin ipa poklami hangat khare khambana wari asi tabada khuman ibungo sakjare khamba nungsi khibana ningsing uraga leiba ngamde tuidawi ningthau phamba ngamkhide khamba mabu yenglaga khuman ningthau kopkhare yambung ko ibungo iyamba jubraj oige nangna ningthau oyuko hankhraga nu moirangda kaurel asi pharaga pithokhrasi tauda nangna ningthau oidawni aigi nate ibungo idhau singi dharani nang aigi sida mangaire iyamba naming thonge ko khuman leikoi ningthauba kaurage ko ibungo lepna sanbu phajau ko moirang ningthau itawna sanou ming kari tholi ining thaubu itawna haina khumba khambana khuman ningthau waheido maraktuda thatuna yamung hayu hairaga kari wano sanou ton khamba mabu kham khare khamba mo onduna yamung ibungo nanauda kangla ningthauba haiba iming thonbi moirangda hangat khare sajauba jagoi sare ningthaudo itaw ibungo lainida inaw mihun asibu changkhonadi thon khreda harau khare ningthaudo manaw laklo konduna laibak khelai chup khare thagatnare leipakna khuman ningthau khambana ani matau ubada moirang ningthauna chingba phamnai ba punamak hangnarai karino thonglen bana ta khare khamba magi ningthiba pari puri pumbado amaromda khambadi manaw ningthauna khujeng paloina duna sagai thaktagi hogalle samu khutna thinduna khuman lamdam adubu takpi ragle ningthauna moirang leipak ningthau phau khamba mabu luna khre pari puri tabada khuman machin manaw duna taunabadu ubada khuman ningthau mapuna khuman leikoi ningthauba nongyai khamba yengudo yambai khutna thinbase sengmai turel lanthoksi khara hainu patni sidi mondum sari konjinni tokpa kamba yamphaiching kairak lamhan wabagai kangom tentha mantaksing pensi iko wangjing pung telo popi laman yai thobal lamren chingamang maram nongang khong tomjing lamai thet lamnung sini yengudo nongyai manaramni somda amu yengudo langjing pesi khongsang singong tumbi ingorok soibam kekru soirong kekru yairipok andro huikap angthani basamukha thangrangbi uyan kairau irinbung takhok lamyai kabok pat punglen khomba mapung yai porom leima makaifam khubam laloi ahonggai chenglei wainuta sobom lairemba machin manaw khelei mabu loktafam minu reima makaifam asinido itawbu awang sengna yengudo angom lawai yerumsing awang khoiba chinganglen takhen chingbu pungdongpham sekta iko maruni haikak mapan taretna khun sagon mang pukhau phawwa khuman nangi naramni asi phawwa sanna chai lamgi laibu khoiramu kausilluko sandubu yumnam khunau haurau urabara ibungo kobru pango yengsillo hengang kontha saban yai luang sangbam laman do khoiru sipai posangbam awang wagbai tingri maharani khuru khun uka soi senjam chirang langsing pasoi tau umang maklam hauram lansoibi ayang tingi khara laujel lam yenguchigi selaina changangai kadam popi waisen haipak hiang thang chandranadi haureibi chajing lamjol langthaban awa arabati leinungsi nganglo chawbok khongnungsi phibau kona thingeni sanau tonbu yengudo kokchai samjai lamhan laloi paubi tek ngangjam chaihulam lamdam waithau khutpung soi tangjeng lamnungsi apan soidi sana
ꯁꯥꯅꯧ ꯏꯕꯨꯡꯉꯣ ꯑꯁꯤ ꯐꯥꯎꯕ ꯏꯄꯥ ꯏꯄꯨꯒꯤ ꯏꯔꯝꯅꯤ ꯏꯅꯥꯎꯒꯤꯗꯤ ꯑꯇꯣꯟꯕꯨ ꯀꯣꯔꯧ ꯃꯇꯝ ꯂꯩꯕꯔꯥ ꯑꯗꯨꯒꯤ ꯅꯪꯕꯨ ꯏꯌꯥꯝꯕꯅ ꯁꯨꯞꯅ ꯇꯥꯛꯄꯅꯤ ꯅꯪꯒꯤ ꯅꯔꯣꯏꯅꯤ ꯁꯦꯅꯦ ꯅꯪꯒꯤ ꯅꯔꯣꯏꯅꯤꯅꯦꯁꯦ ꯑꯁꯨꯛ ꯌꯥꯝꯕ ꯄꯨꯝꯕꯁꯦ ꯏꯔꯝꯂꯥꯏꯕꯨ ꯈꯣꯏꯔꯝꯃꯨ ꯀꯥꯎꯔꯦꯟ ꯂꯦꯞꯅ ꯐꯥꯖꯧꯀꯣ ꯇꯥꯛꯄꯤꯈꯔꯦ ꯅꯤꯡꯊꯧꯅ ꯃꯄꯨꯏ ꯊꯧꯖꯥꯟ ꯀꯣꯛꯇ ꯊꯣꯡ ꯈꯨꯃꯟ ꯁꯪꯒꯥꯏ ꯊꯛꯇꯒꯤ ꯂꯝꯖꯥ ꯈꯝꯕ ꯀꯨꯝꯈꯔꯦ ꯈꯣꯝꯂꯦꯟ ꯃꯄꯥꯏ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯈꯝꯕ ꯃꯌꯥꯝꯕꯗꯤ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯝꯕ ꯇꯝꯃꯦ ꯂꯣꯏꯅ ꯊꯣꯡꯂꯦꯟꯗ ꯅꯣꯡꯌꯥꯏ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯂꯣꯉꯥ ꯆꯩꯕꯨꯟ ꯁꯤꯟꯅꯔꯦ ꯊꯧꯔꯤ ꯑꯗꯨ ꯈ꯭ꯋꯥꯡꯗꯨꯗ ꯅꯣꯡꯌꯥꯏ ꯇꯟꯅ ꯄꯨꯟꯁꯤꯜꯂꯦ ꯁꯟ ꯊꯤꯕ ꯆꯠꯍꯜꯂꯁꯤ ꯍꯥꯏꯅ ꯊꯣꯡꯂꯦꯟ ꯂꯥꯎꯔꯛꯂꯦ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯈꯣꯏꯔꯝꯃꯦ ꯃꯃꯥꯏ ꯃꯈꯥ ꯄꯥꯡꯗꯨꯅ ꯁꯟ ꯊꯤꯕꯗꯤ ꯆꯠꯈꯔꯦ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯞꯈꯔꯦ ꯎꯈ꯭ꯔꯦ ꯁꯝꯖꯤꯟ ꯃꯇꯣꯟꯗꯣ ꯏꯀꯣꯞ ꯂꯥꯏꯄꯟ ꯁꯣꯏ ꯌꯧꯈ꯭ꯔꯦ ꯃꯇꯝꯁꯤꯗ ꯆꯥꯎꯕꯅ ꯐꯩꯔꯣꯏꯖꯥꯝꯕ ꯃꯆꯥꯕꯨ ꯅꯁꯦꯟ ꯃꯇꯨꯡ ꯏꯜꯂꯨꯅ ꯇꯥꯛꯄꯤꯔꯛꯂꯦ ꯅꯣꯡꯊꯣꯝꯕ ꯊꯧꯔꯤ ꯁꯥꯖꯩ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ ꯐꯩꯔꯣꯏꯖꯥꯝꯕꯗꯣ ꯈꯝꯕꯅ ꯂꯩꯄꯥꯛꯄꯨ ꯀꯌꯥ ꯂꯥꯞꯍꯧꯔꯕꯅꯣ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯃꯕꯥꯏ ꯂꯥꯛꯄꯗꯣ ꯐꯩꯔꯣꯏꯖꯥꯝꯕ ꯃꯕꯥꯏꯅ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯇꯥꯕꯔꯥ ꯏꯕꯥꯏ ꯂꯥꯛꯑꯦ ꯅꯤꯡꯊꯧꯕ ꯁꯤꯔꯦ ꯁꯤꯃꯤꯟꯅꯔꯁꯤ ꯍꯤꯡꯂꯦ ꯍꯤꯡꯃꯤꯟꯅꯔꯁꯤꯀꯣ ꯏꯀꯨ ꯏꯅꯦꯝ ꯑꯅꯤꯅ ꯂꯥꯏꯔꯩꯄꯥꯛꯇ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯇꯧꯁꯤꯀꯣ ꯂꯝꯖꯥ ꯑꯇꯥꯀꯟꯒꯨꯝꯅ ꯈꯨꯃꯟ ꯑꯗꯣꯝ ꯆꯠꯈꯤꯕ ꯏꯕꯥꯏ ꯂꯩꯕ ꯉꯝꯗꯔꯦ ꯂꯥꯎꯕꯤꯔꯛꯂꯦ ꯈꯝꯕꯕꯨ ꯃꯕꯥꯏ ꯃꯋꯥ ꯇꯥꯕꯗ ꯈꯝꯕ ꯄꯤꯕꯨ ꯇꯥꯈꯔꯦ ꯃꯁꯦꯟ ꯃꯕꯥꯏ ꯊꯦꯡꯅꯔꯦ ꯃꯕꯥꯏ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯂꯧꯕꯤꯌꯨ ꯁꯤꯅ ꯂꯣꯏꯖꯔꯕꯅꯤ ꯍꯥꯏꯅ ꯈꯝꯕ ꯃꯍꯥꯛꯅ ꯂꯧꯕꯨꯛ ꯂꯩꯔꯤ ꯇꯣꯂꯣꯡꯕꯤ ꯇꯔꯦꯠ ꯇꯔꯥ ꯊꯠꯇꯨꯅ ꯀꯠꯂꯦ ꯃꯕꯥꯏ ꯆꯣꯔꯣꯟꯗ ꯐꯩꯔꯣꯏꯖꯥꯝꯕ ꯉꯛꯈꯔꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯕꯥꯏ ꯑꯥꯔꯊ ꯈꯪꯗꯔꯦ ꯍꯥꯏꯌꯨꯒꯕ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯐꯩꯔꯣꯏꯖꯥꯝꯕꯅ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯌꯨ ꯈꯨꯃꯟ ꯆꯅꯨ ꯂꯥꯏꯔꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯆꯦꯝꯅꯤ ꯅꯨꯖꯥ ꯃꯄꯨꯝ ꯊꯤꯠꯂꯕꯤ ꯋꯥꯔꯛꯂꯕꯤ ꯃꯍꯥꯛꯅꯤ ꯃꯥꯒꯤ ꯀꯅꯥ ꯂꯩꯍꯧꯗ꯭ꯔꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯇꯥꯔꯒꯅꯤ ꯍꯧꯖꯤꯛꯃꯛ ꯏꯄꯥꯒꯤ ꯃꯔꯥꯟꯌꯥꯏꯗꯣ ꯀꯣꯛ ꯍꯦꯛ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯅꯨꯃꯤꯠ ꯁꯤꯡꯕꯨꯡ ꯈꯔꯗꯪ ꯂꯩꯕꯤꯔꯝꯃꯨ ꯏꯕꯥꯏꯅ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯃꯝꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯈꯝꯕꯅ ꯐꯗꯤ ꯂꯣꯟꯁꯥꯡ ꯈꯔꯗꯪ ꯂꯩꯍꯧꯕꯅꯤ ꯃꯗꯨꯅ ꯂꯥꯏꯔꯕꯗꯤ ꯏꯆꯦꯝꯒꯤ ꯑꯋꯨꯟꯄꯣꯠꯇꯤ ꯁꯛꯄꯤꯌꯨ ꯋꯥꯔꯧꯕꯤꯅꯨ ꯏꯕꯥꯏꯅ ꯍꯥꯏꯅ ꯈꯝꯕ ꯃꯕꯥꯏꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯀꯣꯔꯧ ꯅꯣꯡꯅ ꯈꯣꯡꯕꯒꯨꯝ ꯂꯥꯏꯖꯤꯡ ꯍꯔꯥꯎꯈꯣꯟꯒꯨꯝꯅ ꯊꯣꯛ ꯀꯞꯈꯔꯦ ꯂꯥꯏꯔꯕꯅ ꯃꯕꯥꯏ ꯐꯩꯔꯣꯏꯖꯥꯝꯕꯅ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯃꯗꯨ ꯏꯕꯥꯏ ꯄꯥꯝꯖꯗꯦ ꯆꯤꯡꯅꯒꯅꯨ ꯅꯕꯨꯛꯇ ꯐꯔꯦ ꯐꯠꯇ꯭ꯔꯦ ꯌꯥꯎꯔꯒꯦ ꯏꯕꯥꯏ ꯂꯥꯛꯆꯔꯤꯕꯅꯤ ꯈꯨꯃꯟ ꯍꯩꯅꯥ ꯏꯜꯂꯛꯂꯦ ꯀꯩꯅ ꯂꯧꯒꯦ ꯂꯥꯛꯂꯕꯣꯏ ꯅꯤꯡꯉꯨꯕꯔꯥ ꯅꯍꯥꯛꯅ ꯀꯩꯅ ꯌꯥꯕ ꯉꯝꯈꯤꯔꯣꯏ ꯏꯆꯦꯟ ꯏꯕꯥꯏ ꯇꯨꯡꯗꯕꯨ ꯅꯨꯔꯥ ꯃꯆꯦꯝ ꯑꯣꯏꯕꯤꯅ ꯈꯣꯏꯗꯥꯕꯗ ꯋꯥꯏꯊꯨꯡꯕ ꯑꯩꯈꯣꯏ ꯑꯅꯤ ꯀꯟꯃꯗꯣ ꯈꯨꯃꯟ ꯆꯅꯨ ꯇꯧꯁꯅꯨ ꯏꯕꯥꯏ ꯀꯩꯅ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯨꯔꯒ ꯃꯕꯥꯏꯅ ꯃꯁꯦꯟ ꯈꯝꯕ ꯀꯣꯟꯈꯔꯦ ꯑꯅꯤ ꯑꯗꯨ ꯀꯞꯃꯤꯟꯅꯩ ꯂꯝꯂꯦꯟ ꯏꯀꯣꯞ ꯂꯝꯖꯥꯎꯗ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯂꯩꯕꯤꯍꯧ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯦ ꯈꯝꯅꯨ 10 ꯄꯤꯗꯨꯅ ꯂꯩꯍꯧꯕꯗꯤ ꯉꯝꯈ꯭ꯔꯔꯣꯏ ꯌꯥꯈꯤꯗꯔꯦ ꯃꯕꯥꯏꯗꯣ ꯈꯝꯕ ꯊꯋꯥꯏ ꯋꯥꯈꯔꯦ ꯌꯥꯔꯔꯣꯏꯗꯧꯔꯦ ꯀꯔꯝꯅꯣ ꯁꯟꯅ ꯍꯥꯏꯗꯣꯔꯛꯇꯨꯅ ꯃꯕꯥꯏ ꯁꯣꯏꯒꯕꯒꯔꯥ ꯈꯟꯅ ꯈꯟꯅ ꯈꯝꯕꯗꯣ ꯃꯁꯦꯟ ꯃꯕꯥꯏ ꯆꯠꯂꯛꯂꯦ ꯈꯨꯔꯥꯏ ꯇꯥꯡ ꯋꯥꯡꯖꯤꯡ ꯄꯨꯡꯗ ꯁꯟꯅ ꯁꯒꯨꯞ ꯁꯥꯏꯕꯒꯤ ꯉꯧꯔꯣꯛ ꯉꯧꯅ ꯃꯇꯤꯟꯗꯨ ꯑꯅꯤ ꯆꯥꯕ ꯈꯨꯖꯥꯏꯒꯨꯝ ꯇꯥꯔꯝꯕꯗꯨ ꯊꯦꯡꯅꯔꯦ ꯃꯁꯦꯟ ꯃꯕꯥꯏꯅ ꯅꯤꯡꯉꯤ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯁꯤꯗ ꯍꯧꯖ ꯍꯧꯖ ꯁꯤꯅꯕꯨ ꯇꯥꯟꯅꯕꯗ ꯇꯥꯍꯧꯕ ꯂꯝꯖꯦꯟ ꯈꯨꯖꯥꯏ ꯑꯣꯏꯇꯥꯔꯦ ꯇꯥꯔꯝꯒꯅꯤ ꯊꯥꯡ ꯇꯥꯁꯨ ꯁꯨꯝꯅ ꯅꯤꯡꯅ ꯉꯥꯡꯅꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯅꯛꯅꯔꯛꯂꯦ ꯑꯣꯏꯔꯝꯂꯦ ꯁꯟꯅ ꯁꯒꯨꯞ ꯁꯥꯏꯕꯒꯤ ꯀꯣꯡꯒꯣꯟ ꯑꯗꯨ ꯇꯁꯦꯡꯅ ꯁꯟꯁꯤ ꯅꯛꯂꯦ ꯈꯪꯅꯔꯦ ꯈꯔ ꯆꯠꯂꯦ ꯀꯥꯎꯗꯨꯒꯤ ꯃꯊꯤ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯨ ꯊꯦꯡꯅꯔꯛꯂꯦ ꯑꯅꯤꯅ ꯏꯪꯒꯤꯠꯅ ꯃꯇꯧꯅꯁꯤ ꯃꯁꯦꯟ ꯃꯕꯥꯏ ꯉꯥꯡꯅꯔꯦ ꯑꯅꯤꯁꯤꯅ ꯂꯥꯛꯄꯗ ꯁꯟ ꯊꯦꯡꯅꯈꯤꯗꯧꯔꯦ ꯃꯗꯨ ꯎꯔꯦ ꯊꯥꯡꯖꯤꯡꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯥꯎꯔꯦꯟꯗꯨꯒ ꯃꯥꯟꯅꯕ ꯑꯣꯜꯂꯦ ꯁꯟꯗꯤ ꯑꯃꯕꯨ ꯁꯟ ꯑꯅꯤ ꯊꯣꯛꯍꯜꯂꯦ ꯃꯈꯥ ꯑꯋꯥꯡ ꯑꯅꯤꯗ ꯂꯥꯏꯅ ꯑꯣꯟꯕ ꯁꯟꯗꯨꯅ ꯑꯋꯥꯡ ꯄꯥꯡꯕ ꯁꯔꯝꯅꯤ ꯑꯁꯦꯡꯕꯗꯤ ꯃꯈꯥꯅꯤ ꯈꯣꯡꯒꯨꯟ ꯑꯅꯤ ꯑꯁꯤꯗꯤ ꯅꯧꯕ ꯂꯤꯕ ꯃꯥꯟꯅꯔꯦ ꯀꯩꯗꯧꯒꯅꯤ ꯀꯝꯗꯧꯒꯅꯤ ꯇꯥꯟꯅꯔꯦ ꯈꯨꯃꯟ ꯃꯥꯅ ꯏꯕꯥꯏꯕꯨ ꯑꯋꯥꯡ ꯄꯥꯡꯕ ꯏꯔꯥꯏꯅ ꯁꯔꯝ ꯑꯁꯤ ꯏꯟꯕꯤꯔꯣ ꯃꯈꯥ ꯁꯣꯝꯗꯅ ꯑꯩ ꯆꯠꯀꯦ ꯁꯟꯁꯤ ꯊꯦꯡꯅꯔꯕꯗꯤ ꯀꯧꯕꯤꯔꯛꯎ ꯅꯁꯦꯟꯕꯨ ꯐꯈ꯭ꯔꯦ ꯏꯕꯥꯏ ꯌꯥꯎꯔꯝꯕ ꯑꯩꯅ ꯆꯠꯊꯈꯤꯕꯗ ꯊꯦꯡꯅꯔꯦ ꯐꯔꯦ ꯑꯗꯨꯒ ꯊꯦꯡꯅꯗꯔꯦ ꯊꯤꯈ꯭ꯔꯒꯦ ꯄꯨꯡ 5 ꯇꯥꯕ ꯐꯥꯎꯗ ꯐꯤꯒꯩ ꯑꯃ ꯈꯪꯗ꯭ꯔꯕ ꯅꯁꯦꯟ ꯁꯤꯔꯦ ꯈꯪꯕꯤꯔꯣ ꯅꯨꯃꯤꯠꯁꯤꯗꯤ ꯇꯥꯈ꯭ꯔꯕꯅꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯅꯤꯗꯪ ꯁꯤꯕ ꯇꯥꯔꯦ ꯏꯕꯥꯏꯕꯨ ꯅꯨꯔꯥ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯏꯆꯦꯝ ꯂꯥꯏꯔꯕꯤ ꯎꯆꯤ ꯋꯥꯗ ꯑꯅꯤꯗꯣ ꯆꯥꯗ ꯏꯔꯨꯝ ꯁꯪ ꯂꯩꯍꯧꯕꯅꯤ ꯏꯕꯥꯏꯕꯨ ꯇꯥꯟꯅꯔꯛꯏ ꯈꯝꯕꯗ ꯋꯥꯁꯤ
ꯄꯨꯝꯕ ꯇꯥꯟꯅꯔꯦ ꯑꯅꯤ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯃꯕꯥꯏ ꯂꯥꯏꯒꯤ ꯁꯔꯝꯗ ꯅꯣꯡꯌꯥꯏ ꯃꯈꯥ ꯄꯨꯗꯨꯅ ꯆꯠꯅꯈꯔꯦ ꯑꯅꯤꯃꯛ ꯐꯩꯔꯣꯏꯖꯥꯝꯕ ꯎꯆꯤ ꯋꯥ ꯅꯨꯔꯥ ꯑꯅꯤ ꯂꯩꯍꯧꯕ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯛꯏ ꯃꯆꯟ ꯃꯅꯤꯡ ꯑꯅꯤꯒꯤ ꯅꯥ ꯄꯈꯥꯗ ꯆꯤꯜꯂꯤꯕ ꯂꯩꯅꯝ ꯐꯥꯎꯕ ꯇꯥꯔꯛꯏ ꯌꯥꯝꯅ ꯅꯛꯅ ꯆꯪꯉꯨꯔꯦ ꯃꯁꯛ ꯎꯔꯝꯗꯥꯏꯗꯨꯗ ꯄꯨꯊꯣꯛꯈꯔꯦ ꯊꯥꯡꯖꯤꯡꯅ ꯁꯔꯝ ꯏꯟꯅ ꯂꯥꯛꯄꯅ ꯑꯄꯥꯟ ꯁꯣꯏꯗ ꯊꯣꯡꯂꯦꯟꯒꯤ ꯁꯒꯥꯏ ꯃꯈꯣꯡ ꯃꯛꯇꯗ ꯐꯩꯔꯣꯏꯖꯥꯝꯕ ꯊꯨꯡꯉꯨꯔꯦ ꯊꯣꯡꯂꯦꯟ ꯃꯥꯅ ꯑꯃꯨꯛꯇꯪ ꯐꯩꯔꯣꯏꯖꯥꯝꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯕꯨ ꯈꯪꯈꯔꯦ ꯏꯃꯥꯟ ꯏꯕꯨꯡꯉꯣ ꯈꯨꯝꯖꯔꯦ ꯀꯩꯗ ꯆꯠꯂꯨꯏ ꯍꯥꯟꯅ ꯍꯥꯏ ꯏꯃꯥꯟ ꯏꯁꯤꯡ ꯊꯛꯆꯔꯨꯏ ꯆꯨꯝꯅ ꯈꯨꯝꯅꯤꯡꯕꯔꯥ ꯑꯩꯉꯣꯟꯗꯕꯨ ꯃꯤꯅꯝꯃꯤ ꯁꯟ ꯊꯤꯕ ꯆꯠꯂꯨꯔꯒ ꯆꯨꯝꯅ ꯇꯝꯃꯨ ꯇꯥꯒꯦꯅꯦ ꯍꯥꯏꯅ ꯊꯣꯡꯂꯦꯟ ꯋꯥꯗꯨꯗ ꯉꯝꯈꯤꯗꯔꯦ ꯇꯥꯛꯇꯕ ꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯈꯨꯃꯟ ꯃꯆꯥꯏ ꯃꯄꯥꯎꯗꯨ ꯊꯣꯡꯂꯦꯟ ꯀꯥꯗ ꯇꯝꯈꯔꯦ ꯃꯃꯩꯗꯨꯗ ꯊꯣꯡꯂꯦꯟꯅ ꯑꯃꯨꯛ ꯆꯠꯈꯤ ꯂꯥꯛꯈꯤꯅꯤ ꯁꯦꯅꯧ ꯐꯩꯔꯣꯏꯖꯥꯝꯕꯁꯦ ꯍꯨꯀꯨꯝ ꯇꯧꯔꯦ ꯃꯨꯕꯗ ꯂꯤꯂꯕꯣꯞꯅ ꯀꯣꯝꯁꯦꯟꯕ ꯃꯇꯧꯒꯨꯝ ꯃꯨꯕꯅ ꯐꯩꯔꯣꯏꯖꯥꯝꯕ ꯁꯦꯟꯅꯔꯦ ꯆꯥꯎꯕ ꯃꯥꯅ ꯃꯆꯥꯕꯨ ꯆꯩꯔꯦ ꯆꯠꯍꯟꯗ꯭ꯔꯦ ꯍꯥꯏꯔꯦ ꯃꯔꯣꯟ ꯄꯨꯝꯕ ꯆꯥꯎꯕꯗ ꯇꯝꯃꯦ ꯃꯆꯥꯅꯤꯄꯥꯅ ꯑꯉꯣꯝ ꯍꯥꯏꯕ ꯖꯥꯠ ꯑꯁꯦ ꯃꯔꯤꯟ ꯇꯥꯎꯏ ꯍꯥꯏꯗꯨꯅ ꯆꯩꯔꯦ ꯐꯩꯔꯣꯏꯖꯥꯝꯕꯕꯨ ꯅꯨꯡꯉꯥꯏꯇꯔꯦ ꯆꯥꯎꯕꯗꯣ